Mayambu khoi Singapore 360 की प्रोग्राम असिदा तराम नोचरी ngasi se mayam khoi yamna nungaiba numit ama oigani haina su thamjage do ahan bamaktada khoi Singapore 360 की प्रोग्राम yengbiri bai chin naw punampu khoi Singapore 360 की maikai dagi taram nokchari khoi ngasi leijari basina khoi lamfel pata leibiri ba ipa thaukoki masai gol mayamna khoi gi Naurem thong da hana lairamba ipa thoko ki sanglen adu chin mana marom ga mafam sei sida khoi gi nau na hongdorokpa mafam se yam spacious oina leiba aduga hojik se khoi gi kai kombi rei haida ne pabung sat hoboda kombi rei ga satpa matam yam phajaba matam ni doida ngasi se yamna khoi gi Singapore 360 gi su yamna nakna na loina jaduna leiba khoi Singapore 360 member yamba itin maibam gi mapabung leikhidaba pabung se leikhidaba pabung gi se khoi mingoina khoi haijage mayamda maibam kula maitai ngasi se mahaki leikhidaba matam chahi 8 suban numini oza ado ngasi leikidaba numit siga mai lenana khoina yamba itin sidai sa sumaina pabunga su mari lena hanba yaba du duga leikidaba pabung du ning singjaba oina sumaina program ama katmina si na khoida haijarak padagi sumaina khoi Singapore 360 gi platform da mayam oza go sega su ngasi unajaraga wari watai saboina mayam leikidaba maibang kula mitai busu ning singjaba oina ngasi gi program asi mahaki machanupa khoi Singapore 360 gi di mayam gi damakta kathokpada halengdraba yamba itin maitai maibam itin maitai na katpi ba program ni haibasi ma han ba maktada khoi Singapore 360 gi maikai dagi thamjage aduduga ahan ba maktada khoi Singapore 360 program yengbiri mayam khoi mamangda mayam mangda khoi uhanjari ba khoi oza si mayam na su hena khangbiri ba manipur gi folk ki lamda haitare folk ki lamda mayam na su hena thoido hendokna khangbiri ba adumba oza gose thongam ni mayam mangda khoi uhanjari ba si oza taram nokchari ahan ba maktada oza kamai tori oza hujikan se covid manung aduga oza si su hakchang gi phibamna ngamdabana maram oraga mayam gi thogol se lepkhiba kuire haina tajai kamai na tori aten takna hamang tara thambio sei sakpa yaram badagi covid ki mamang sahi manga complete ware to karada 1917 18 mark to daida sajibu no pamani mita aise tum bawala ko da stroke tawle mari pairaga audai to paibisida mai dam pairadi baba khanau ji yauna paithokra ano ji sei sangning na sei sakpa ngamdra leire aduna igi satra mayam ji toroga moi mang luna raga chalaga khara mase lauba mapung ani sakpade hoji ngamdre wa ngam ba wari sine hoi ado oza wari su hoi yam saning bo wari budi yam lei ado ngasi lakcharing manung sida oza khangho ba ya ba khara su khangja hoge duga program si ka hena sangchan dingai da khoi Singapore 360 gi su team member oibiri ba yamba ranjoi plastic ki yamba ratanna ngasi khoi itin maibam yamba itin maibam na khudol birak pa haidai mayam ngasi langbiri ba mayam mafam sida leibiri ba tinbiri ba mayam gi damakta achamba khudol khara ngasi se tambirak pani ado han makta da yamba ranjoi plastic ki yamba ratanna oza go seda han makta da khoi gi pabungda khoi gi achamba lengyan ga aduga paung gi damakta khoi yamba itin na katpirak pa achamba khudai sima khudol tamjanabagi tanja adu laujage Ranjoi plastic ki yamba ratan sisu yam thawa yauna lakpi ba haita khoi Singapore 360 program ne haita ri yamba sina sumaina khoi su isai ta ba lakpoina mayam gi sawal phangjage haidana lakpi bani mathangda khoi inau singi haita re yamba di yaudaba malikwa inau nga to ba male aduga inau singi oina pareng sima hana hobiro aduga oi ahan su yaubiri hoi kaka hoi kakapung hai tare ne dum isam sanna sumai sum wari sajare mayam da khoi sum yama mathang sumai na pareng dum pibiro khoi sum ming haipet pathok chage ngasi yaubiri ba thorom asida yaubiri ba singko pari laisram yaubiri awang khunok dagini pari laisram si aduga herojit ning thojam yaubiri ko ngasi gi program asida moirang dagini aduga iroi sem badagi laisem ba senjam yaubiri aduga ichal singi lakta haijage ngasi gi se thongam loijing khombi chanu ichal khoi pabunggo segi chanupi mayamna hujiki matamda yamna machin tung khalakli bi dugomba folk singer amasu oiri bani aduga mathangda khoi medona sairem fum lodagini aduga mathangda khoi sahebani usam akham dagi si thoram masibu khoi mapung phahan bigani haida lakpiri loinana flute haitare mayam basi gi thoram masida saruk ya biri ba joy irom kawa dagini kakasi aduga khoi dulokta mohindro pukhamram khoi naurem thong dagi kakasina ngasigi dulok ki paibiraga yam ngasi thorom sibu hena mapung phaba khoi program mo hena bai damakta na hona bi loinana Singapore 360 gi su yamna khoi proud member oibiba
मैं आमना हेना खंगबीबा ESS की ता चावपसु ngasi सिंगजमई 360 की ngasi का थोकजबगी थौरम मसिदा ता चावपसु सरुक याबिगनि हाइदना लाकपिरि मैम ता चावबगी दमकता होबो कोबा आमतंग खोबियो यंगबिरिबा मैम अमदि फमजे तिनबिरि मैमना ता चावबदि सिंगजमई 360 एनी प्रोग्राम दा सिंगजमई 360 की दमकता इनाव की दमकता अखोई लैरि अखोई पुन्ना सिंगजमई 360 सि मणिपुर म्याम की सेवा तौमिनसी हाइबा अदुगुंबा यामनि अदुकी मतिक पाम्बोम तिंगबिबा हाइतार यामबगी दमकता सुखैना पाम्बोम तिंगजबा लोइनाना सिंगजमई 360 की दमकता सु यामना पाम्बोम तिंगबिबा हन्ना थागचरी दुगा यामबा अखोई स्टूडियो डोमिनेंस की सिंगजमई 360 की यामना मरुइबो मेंबर अम ओइजरिबा कैमरा मांगदा क्यादि थो यादबनि यामबसे अदो यामरा तनबुसु अखोई थैंक यू सो मच स्टूडियो डोमिनेंस की यामदु सिंगजमई 360 की एनी टेक्निकल सपोर्ट लाक मतमदा यामबना मतेंग पांगबिबा लोइनाना अखोई रंजोय प्लास्टिक की टीम मेंबर यामबा सिदा यामरा तन यामजु ngasi sai tamina dorimni mayam gi interview si mapung phan bigani haida duga atopa khoi singjamai 360 ki core team member mayam ama ngasi gi thoram asida saruk ya biri duga yengbibi lakpa babuk mayam kharasu khoi nakan da leijari khoi puna ma khoi uhanjadre oza khoi gi manipur da hojik folk se kamain tawri maruina khoi gi oza di nupa se sakpoina sum leibanina nupi gi budi khoi charok sum khangjare oza be tapati ga sum unazaru matam da नुपागी फोक की ओइबा कोई स्टेटस से कमाई लेबिरी ओजागी मजेंगा फोक से ममांगदा पुलप सिरुरे हाया अदुबु होजे अखना होगी मरुप बेदबती अदगी आई नुपादा आई नुपीदा बेदबती नि क्वेश्चन रेडियो दा सांग मतम सैजिदा अहमददी कोई इपा पुगी सब साबी मोंग से सक तारगदी होजिकी मतमजिदा हौरिबा नहारोन सिंगजिदी हार्ट बीटिंग से लोई खेनागरे वेस्टर्न बीट लोई सकरे हाँ अतप पोसेम तो यादे अथुब मोन लोई पागरे हूँ थाबन चौई पुनों ताबी हूँ नाहेब मानब यादो दुंग 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 अखोद यारमदे अखोद दोन साइट्रम की फजग्रब दुलो की फजग्रब मखोद इंगना तपना चुंगम लोई मांगरे अभी अखोन ओरिजिनल फॉर्म तो अखोना तपना चिंगना सकप तारगदी नहारों तानीद्रे हूँ खुनुंग इसे कौर ताबदा पेना सकप पेना था ताब थामखाम ताब नुमी कुनी ताब तौरमी खोजों प्रभ नुमी तरानी थामखाम संगोद ताब तौरमी हूँ अद पुल मुख्रेको करीगिनो है तारगदी मोन चलबीद चिंग चिंग नुसीनमें चिंग चिंगना हाइदोपदो स्ट्रेस तौरबदो अखोना चिंसनजरगा मेजबती अखोई सेमीसना बीटिंग खतंग थुजलब तौरगा खुदम हायंजरके अहब पांथुबी सेचक थानी ओरिजिनल फॉर्म मेना हारो इसे लोदी हगल हगलगा तुमिन तुमिन चखे पोसी लेब अदगी बेदबती हुई अखोना चंगा सी खतंग थुजलसी बीटिंग से खतंग पुसलगा मैम से फाब याब्री यंगसीना अखोना अनौब अखोना फॉर्म तौब हाना की फॉर्म तो कायब नते चलीब बीटिंग तो खतंग अखोना खतंग थुजनमदनी अदो हुजी हुजी सकनरीबसे अमुक सकसे हिरोजे हारो ने पुना Puri na jin ba da
सुमायना याम चिंगलंबदगी अखोना खरा थुजलगा सुमाना सी सैसक लापददी हजि बबोक सुंगसे ताबीरे सुमाय तौदना मथंग मथंग सुम अखोना हिंगलपज हौजिकती खुनुंग इसैसे खुनुंग इसै सक्चबा मोयना हौजि आई युम पुजरी इसैसे अदुम मियाना नुसिबिदना ताबीरमिना कौबीराबनिना लुहोंगबा नाहुन नारेंग अदगी लाना थौरम सिंग मखोयगी थौरम मैतेगी थौरम सिंगजिदा खुनुंग इसैने लोयना सकप सोनबा तौनारबनिना कोई खुनुंग इसै सकपजे मतमदा तानारमदबदा हौजिकती ताबीरे हिंगे हना आई थमजगे दोजा अखोगी मणिपुर दा हाइता हौजिकान से अखोई अहोंगबा मसुम लाइसे ममांगई सुम लेरंबा फोक की मवोंग दुदगी अहोंगबा मसुम लाइसे सिगी अहोंगबा से पाउंग की वाखलोन दा हाइता ओजाई वाखलोन दा मसी अचुम्बनी हाइना लौबीब्रा नत्रगना हौरक्लिबा नहारोल सिंगसिदा कोई पाउंग की माइकैदगी करी करी अकनबा चेक्सिल वाहै हाइगद्रा नत्र ओलक्तनबा हाइगद्रा करी करी हाइबिनी हाइ मरु ओइबसे अखोना हौजि वेस्टर्न की कनोसिदा बिट लोइन सकरे हौजि सामक आइगी केसे पुथोकिबदा वेस्टर्न बीट खुनुंग इसैना अहानबा आई पुथोई असेंग मधु लोक लांगदेंग तौरगा पेना बासी तौरगा खोन खोंबदुदि किसे से चत्रेबा अदगिदि मसी उतंग येंगसेना एक्सपेरिमेंटल होना खुनुंग वेस्टर्न बीट खुनुंग इसैना ममिंग थोलगा इलेक्ट्रिक गिटार बेस गिटार का यावरगा खोना ड्रम का लोइन तौरगा फोंगी कंगले सना पुंग योलेना अदि किसे से थिंगबा ngam ओरो ओरो चेलेबा अदु अरगदि हौजी नहारों सिंह पामी से अखोगी ओरिजिनल फॉर्म से मोय पाम से पाम गिद्रे अथुब से लोइन चक्रे अदुब अखोना अथुब सएना पाइ पुना थमब मागी सैसक मागी मवोंग दो उंतु थुगाइबदी मदुदि अखोई तुंगी अखोगी फजरोय हना खनिंग अदुना मसे हाना तपम तांदुदगी खरा थुजन्ना पानबा मिना तानिंग नबगी को अदु माने सेमदोकवा अदुगा मस्तगी पुलमने सेमदोक्तना अतोप तोंगानबा कनोम सखि तारगदि अखोगी इपाना इपुना की सकतम से पूरा मांगा कने अदुना अदुमकी तौबिगनु खजि खजि मिना ताबा नुवानबगी सिंथोमबदो खतंग सिंजिनबा अदगी हाइबा अहनसिंगी यमलुबा लेरमी ख्वाइ ख्वाइजे अद खतंग अखोना अदुदगी अदुमक ताद्रगसु खतंग लाइथोंगना होनरगा पोतुदि काहेन बिदबा मसिम तंगदि आई म्याम थमजगे इपाइपुगी हौरक फंगि काहेन बिगनु मागी लिचतो काहेन बिगनु अदुगा तान अतपदुना खतंग थुजलकपा ताबा नुवाइनबगी अदुदि कसु काइदब्रायना खंजे अदो पाउंग खैगी होजिकान से नहारो सिंगना पाउंग मनाक्ता ओजाई मनाक्ता इसै सुम तंबा लाक्तासे कनागुम खरना तगे हाइना लाक्पा मतमदा अदुम याब्रा कमाइन तौरी करम मतमदगदी कोई ओजाई मनाक्ता लागे इसै तंबा जाय मतम परमता अदुम थोंग लाउन हानोतन लई अदुम नांगै दा इसा पांगन कलिंगददी निमित खुदिंगी क्लास तौरमी आई नागन फल बाईगी नाउजोय को अदु जामनद्रो मैम से कोई निमित खुदिंगी तौरमबदो आई हुजिकती हक्चांग से सोलमनिना मनजद्रे अदुना नुमाइजिंग दा अयुकी पुंग 8 तगी क्लास तौबा हौबी और दे यावबा तगिना पुंग क्या बावदी अदु 8 तगिना मतम बिगी मतुंगिना को दरकार ग कोई प्रोग्राम रही तारगदी तरा मखाई बारो 12 बाबा तौबु जावी अदगी प्रोग्राम चतौबो लेरगदी अदि अकंगनबा मतम लेतरे अखोना तादेबा अखोना होनजबा थेंगदबा इसाईगुम्बा तमजगे न कनागुम्बा लाख मतमदा ओजागी सुम अखोगी सुम गुरु दक्षिणा हाइगदा फीस गुम्बा से लोबीब्रा क्या गदी तौदी मधुदने आई छात्र मैम ने हाथ के तौरीसे आई सिंगल कोइन लौदेबे आई मिंजन एडमिशन फी लौदे अदगी आई ट्यूशन फी लौदे पुनमक लोनबा आई फ्री ने तौबदो आई नाक संगक तारगदे आई हाइजेसिना तौरीबा थबकतो नंग मसे खदंगदि खंगागा आई नाकते चतखो अदुबो माना अदु मोय पीदबा नते मोय पी आइना ममन मंतिंग लौद्रगसु मोना तंबाउदा कोइगी पाइपु हक्ततगी चनरकपा ओजा बोरी बाना म चनरमिको अदु मोना गमजबा चरई फी मसी तौरिसे सुमाना फी अमा गमजो माना तरे छंजा खरा हापगा हई लेतरगा ओजादा खुरुमजरगा तंबा होबा अदु खक्तने अता आइदगी सैदा लुपा असुक लवी एडमिशन थागीना अदुनी अदगी एडमिशन फी ना अदुनी हाबेदि आइगी संगलेन से लेतरे अदो ओजा कोइगी लाकपिरिबा तंबी तंबला इबा कोई छात्र हाइगद्रा इसे तंबला इबा सिंसे सिसे कोई सुम कोई कई हाइनी सुम मरमक तो ओजाना सुम पाम दबा कई गुबा तौबा तौकदगी यावी नोइ सी तौगनो खोकनो का हाइबा यावी आइदी सिंजम थी आइदी खर नांगल मोय दा हंबियो मोय नोइ साव आइदी खर आइदा लावगलेबा मातो मेरी सही सको थोबा अदा सेरान त्रान तौता आइदी मातो मेदा दुम आइ त लौसलेबा मैम भबो मैम मांगा
ꯆꯣꯞꯍꯟ ꯃꯌꯥꯝ ꯅꯪꯍꯟꯕ ꯆꯣꯞꯄ ꯀꯥꯟꯗ ꯈꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯣꯟꯗ ꯈꯪꯕ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯨ ꯈꯪꯍꯟꯗ ꯇꯥꯔꯒꯗꯤ ꯃꯣꯏ ꯁꯨꯝ ꯍꯦꯕꯤꯠ ꯑꯗꯨ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯃꯁꯛꯇꯣ ꯌꯥꯝ ꯊꯤꯔꯛꯀꯗꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯂꯛꯀꯥꯟꯗ ꯅꯣꯛꯄ ꯌꯥꯗꯦ ꯃꯕꯣꯛ ꯀꯥꯎꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯥꯟꯇꯣꯞꯇꯨꯒꯤ ꯃꯌꯥꯏꯗꯨꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯗꯅ ꯑꯍꯟꯁꯤꯡꯅ ꯊꯝꯃꯛꯄ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯣ ꯀꯥꯏꯅꯣ ꯍꯧꯖꯤꯛꯃꯛꯇꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯆꯅ ꯐꯣꯟꯗ ꯁꯦꯜꯐꯤ ꯇꯧꯔꯁꯤꯅꯦ ꯑꯗꯨꯗꯤ ꯚꯥꯕꯣꯛ ꯑꯌꯦꯡꯕ ꯚꯥꯕꯣꯛ ꯑꯍꯟꯁꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯅꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯦꯜꯐꯤ ꯑꯗꯨꯝ ꯐꯣꯟ ꯊꯣꯛꯂꯛꯄꯗꯒꯤ ꯑꯑꯣꯟꯕꯅꯤ ꯑꯗꯨꯃꯗꯤ ꯄꯨꯔꯥ ꯊꯤꯡꯉꯤ ꯑꯩ ꯑꯗꯨꯃ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯌꯥꯏ ꯆꯪꯉꯀꯥꯟꯗ ꯖꯨꯔꯨ ꯖꯨꯔꯨ ꯇꯧꯗꯅ ꯑꯗꯒꯤ ꯅꯣꯛꯄ ꯃꯨꯛꯀꯦꯟ ꯍꯥꯏꯒꯦꯟꯅꯕ ꯚꯥꯕꯣꯛ ꯎꯁꯤꯠꯇꯕ ꯑꯗꯨ ꯌꯥꯗꯦ ꯚꯥꯕꯣꯛꯅ ꯍꯦꯛ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯏꯁꯦ ꯇꯣꯛꯑꯦ ꯕꯦꯗꯄꯇꯤ ꯈꯪꯗꯦ ꯇꯣꯝꯕ ꯆꯥꯎꯕ ꯆꯥꯎꯕꯤ ꯈꯪꯗꯦ ꯚꯥꯕꯣꯛꯅ ꯀꯧꯗ꯭ꯔꯗꯤ ꯑꯩ ꯀꯥꯏ ꯁꯛꯇꯣꯏꯅꯣ ꯇꯣꯛꯑꯦ ꯃꯤꯅ ꯅꯨꯡꯁꯤꯍꯟꯕ ꯑꯃ ꯀꯧꯋꯦꯗ ꯆꯪꯉꯦꯕ ꯃꯤꯅ ꯌꯥꯅꯕ ꯆꯠꯄ ꯑꯃ ꯑꯗꯣ ꯑꯣꯖꯥ ꯃꯊꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯨ ꯍꯪꯅꯤꯡꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯖꯔꯤꯕꯀꯣ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯏꯆꯜ ꯑꯃꯗꯤ ꯏꯅꯥꯎ ꯑꯗꯩ ꯄꯥꯕꯨꯡ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯧꯒꯜ ꯇꯧꯕꯤꯕ ꯌꯥꯕ ꯏꯁꯩ ꯑꯃꯇꯪ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇꯪ ꯍꯧꯖꯤꯛ ꯂꯩꯈꯤꯗꯕ ꯑꯍꯟ ꯏꯕꯨꯡꯉꯣꯗꯣꯀꯣ ꯃꯤꯡ ꯀꯔꯤꯌꯥ ꯀꯨꯜꯂꯥ ꯑꯣꯏꯗꯣꯏꯕ ꯃꯥꯏꯕꯝ ꯀꯨꯜꯂꯥ ꯃꯩꯇꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯔꯝꯃꯅꯤꯀꯣ ꯉꯁꯤ ꯆꯍꯤ 5 ꯁꯨꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯖꯥꯠꯅꯣ ꯃꯁꯥꯒꯤ ꯆꯍꯤꯁꯦ ꯃꯥꯁꯦ ꯄꯣꯛꯄꯁꯦ 19 ꯀꯩꯅꯣꯗ ꯄꯣꯛꯑꯦ 1946ꯗ ꯄꯣꯛꯑꯦ ꯑꯣ ꯑꯩ 50 ꯄꯣꯛꯄꯅꯦ ꯑꯩꯗꯤꯀꯣ ꯑꯩ 50ꯅꯤ ꯋꯥꯔꯤ ꯍꯜꯂꯤꯀꯣ ꯑꯗꯨ ꯏꯌꯥꯝꯕ ꯍꯥꯏꯖꯔꯛꯀꯦ ꯀꯣ ꯑꯗꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯍꯩꯔꯥꯡꯒꯤ ꯍꯩꯅꯝ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯨꯅꯕꯒꯤ ꯅꯤꯡꯈꯩ ꯑꯃ ꯑꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦ ꯄꯥꯕꯨꯡꯅ ꯂꯥꯏꯕꯛꯇ ꯇꯥꯕ ꯑꯣꯏꯔꯁꯅꯨ ꯂꯦꯝꯕ꯭ꯔꯦꯝ ꯅꯤꯡꯈꯩꯁꯨ
ꯇꯝꯂꯛꯇꯕꯨꯗꯤ ꯂꯩꯔꯒ ꯁꯉꯥꯏ ꯃꯤꯠꯌꯦꯡꯕꯨ ꯇꯥꯔꯒ ꯇꯝꯂꯛꯇꯕꯨꯗꯤ ꯂꯩꯔꯒ ꯁꯉꯥꯏ ꯃꯤꯠꯌꯦꯡꯕꯨ ꯇꯥꯔꯒ ꯂꯝꯂꯩꯕꯕꯨꯗꯤ ꯀꯧꯔꯤꯕꯤ 이모 lamleibabu니 koribi 마파리 맘몸 아이고이기 마하이마루 미리비 mapari mamuna koigi mahai maru piribi hamacha manai bibi imo hawai bisu imani imo olam yami sidapi ambal oi naraga mapugi naktangalaga ambal oi Naraga mapuinang nangalaga Laymaril kaugani Shigabiri kangani Kanganida Ima kanganida taibang pani mamani sinna tungna laibini taibang na pani mamani sinna tungna laibini taibang pani mamani sinna tungna laibini laibini da ima laibini da Pagi mamani simpatung malaybini Taibang pagi mamani Sinmatung na laybini Taibang na pagi mamani Sinagatong na laybini Laybini na Ima laybini na Lamul yami ima
ꯊꯋꯥꯏ ꯌꯥꯏꯕꯤꯔꯦꯜ ꯁꯤꯗꯕꯒꯤ ꯃꯐꯝꯗ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯑꯁꯦ ꯀꯠꯆꯔꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯏꯁꯥꯒꯤ ꯑꯅꯥꯕꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤ ꯅꯤꯡꯁꯤꯡꯉꯒꯨꯝꯁꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯟꯈꯠꯂꯛꯑꯦ ꯍꯥꯏꯕ ꯌꯥꯏ ꯑꯣꯖꯥꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯕ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯉꯝꯈꯤꯗ꯭ꯔꯦꯅ ꯇꯥꯛꯄꯤꯔꯛꯏꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯁꯛꯄ ꯉꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯌꯥꯏ ꯃꯇꯦꯛ ꯉꯝꯕ꯭ꯔꯥ ꯑꯗꯣ ꯑꯣꯖꯥꯒꯤꯁꯦ ꯃꯇꯦꯛ ꯉꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯄꯦꯟꯖꯩ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯝ ꯁꯟꯗꯦꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ ꯇꯔꯦꯠꯇꯒꯤ ꯀ꯭ꯂꯥꯁ ꯁꯨꯝ ꯍꯧꯕ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯂꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯅꯧꯕ ꯁꯨꯝ ꯇꯝꯅꯤꯡꯉꯥꯏ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯑꯣꯖꯥꯅ ꯃꯦꯠꯂ ꯇꯥꯛꯄꯤꯕꯒꯦ ꯌꯥꯝ ꯀꯟꯅ ꯁꯥꯡꯅ ꯁꯛꯄꯁꯨ ꯌꯥꯔꯨꯕ ꯅꯠꯇꯦꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯕ ꯑꯩꯅ ꯃꯔꯛꯇ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁꯩ ꯇꯧꯒꯦꯔꯥ ꯈꯨꯅꯨꯡ ꯏꯁꯩ ꯇꯧꯒꯦꯔꯥ ꯍꯣꯏ ꯇꯧꯅꯤꯡꯕ ꯏꯁꯩ ꯑꯃ ꯁꯛꯄ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯦꯒꯝ ꯀꯩꯅꯣꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯉꯣꯟꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨꯗꯤ ꯏꯁꯩ ꯁꯛꯈꯤꯕꯗꯤ ꯌꯥꯏ ꯃꯥꯒꯤ ꯑꯥꯗ ꯌꯧꯁꯤꯟꯅ ꯀꯥꯆꯤꯟ ꯌꯧꯅ ꯃꯐꯝ ꯆꯥꯅ ꯌꯧꯅ ꯍꯥꯏꯕꯗꯨꯗꯤ ꯃꯄꯨꯟꯁꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯁꯦ ꯁꯤꯃꯇꯪ ꯃꯆꯦꯠ ꯈꯤꯇꯪ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗ ꯈꯨꯅꯨꯡ ꯏꯁꯩ ꯇꯝꯐꯝꯗ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯦꯅꯥꯒꯗ ꯍꯥꯟꯅ ꯇꯝꯕ ꯅꯠꯇꯦꯕ ꯁꯥꯔꯦꯒ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯃꯈꯅꯥꯎꯁꯦ ꯂꯥꯎꯊꯣꯛꯍꯟꯗꯅ ꯐ꯭ꯔꯤ ꯑꯣꯏꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯗꯣ ꯐꯪꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯒ ꯑꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩ ꯃꯌꯦꯛ ꯄꯤꯔꯒ ꯃꯆꯦꯠ ꯀꯤꯍꯟꯗꯅ ꯑꯍꯥꯟꯕꯗ ꯏꯁꯩ ꯑꯔꯨꯕ ꯇꯝꯕꯤꯔꯒꯗꯤ ꯂꯥꯛꯏꯕ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯍꯧꯖꯤꯛ ꯐꯌꯦꯡꯗꯩꯒ ꯂꯥꯛꯏꯁꯦ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯌꯦꯕꯀꯣ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯎꯔꯤꯌꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯕ ꯍꯧꯔꯦꯕ ꯑꯗꯨ ꯃꯣꯏꯗ ꯍꯥꯟꯅ ꯈꯪꯕ ꯏꯁꯩꯗꯣ ꯀꯤꯍꯜꯂꯨ ꯇꯥꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏꯗꯕꯗꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗ ꯂꯥꯛꯇꯕꯁꯤꯗ ꯑꯣꯖꯥ ꯃꯌꯨꯝ ꯆꯠꯀꯦꯅ ꯀꯞꯄꯦꯅ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯃꯣꯏ ꯌꯥꯝꯃꯟꯗꯗꯅ ꯀ꯭ꯂꯥꯁ ꯍꯧꯔꯤꯅꯦꯕ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯑꯗꯒꯤ ꯍꯧꯔꯤꯅꯤ ꯀꯨꯏꯅ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯁꯨꯝ ꯃꯍꯩꯔꯣꯏꯁꯦ ꯀꯌꯥꯃꯨꯛ ꯄꯨꯜꯂꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯜꯂꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯌꯨꯝ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯥꯡꯒꯣꯜ ꯑꯃꯈꯛ ꯋꯥꯏꯔꯒ ꯆꯟꯗꯦ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯌꯥꯝꯕꯅꯤ나 ꯀꯌꯥꯃꯨꯛꯀꯗꯤ ꯄꯨꯜꯂꯤꯕ ꯃꯤ 50-60ꯃꯨꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕ ꯂꯥꯛꯑꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯁꯣꯜꯂꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯥꯏꯔꯝꯃꯗꯤ ꯗꯃꯥ ꯅꯨꯡꯉꯥꯏꯗꯧꯅꯦ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯗꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯖꯕꯅꯤꯅ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯗ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯠ ꯂꯥꯛꯁꯜꯂ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯄꯨꯡ ꯑꯗꯨꯝ ꯐꯥꯔꯅꯤꯕ ꯑꯗꯨꯅꯁꯨ ꯅꯦꯆꯔꯦꯜ ꯇꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯨꯝ ꯑꯣꯖꯥꯅ ꯁꯨꯝ ꯃꯦꯠꯂꯒ ꯁꯨꯝ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯁꯩꯁꯛꯄ ꯐꯣꯛ ꯁꯤꯡꯒꯔꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇꯨꯡꯒꯤ ꯑꯣꯏꯅ ꯁꯨꯝ ꯁꯤꯁꯤꯃꯗꯤ ꯇꯨꯡꯗ ꯃꯥꯅ ꯉꯥꯛꯍꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝꯕ ꯈꯟꯕ ꯌꯥꯎꯕ꯭ꯔꯥ ꯏꯆꯟ ꯂꯣꯏꯖꯤꯡꯈꯣꯡꯕꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦꯀꯣ ꯏꯆꯟꯕꯨꯗꯤ ꯑꯗꯨꯝ ꯉꯥꯛꯍꯧꯔꯗꯕꯅꯤ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯁꯤ ꯐꯝꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯕꯛ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯊꯥꯗꯣꯛꯄ ꯍꯧꯔꯕꯅꯦꯕ ꯑꯩ ꯌꯥꯎꯗꯕꯤꯗ ꯑꯗꯨ ꯁꯧꯔꯣ ꯀꯥꯏꯅ ꯊꯥꯗꯣꯛꯄꯤ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯇꯪ ꯊꯠꯆꯒꯦ ꯁꯣꯝꯗ ꯐꯝꯃꯤꯕ ꯑꯅꯤꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯕꯦꯗꯕꯇꯤꯒꯤꯁꯨ ꯃꯣꯏ ꯇꯝꯃꯤꯕꯅꯤ ꯑꯩ ꯁꯤꯗ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯈꯨꯂꯪ ꯏꯁꯩ ꯁꯛꯄ ꯑꯩ ꯀꯌా ꯌꯧꯗꯦꯕ ꯑꯩ ꯏꯁꯥꯅ ꯌꯥꯖꯕꯅꯤꯀꯣ ꯑꯗꯨꯅ ꯈꯨꯂꯪ ꯏꯁꯩ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯕꯦꯗꯕꯇꯤꯗ ꯍꯥꯏꯔꯒ ꯑꯩꯅ ꯏꯁꯥꯃꯛ ꯌꯥꯎꯅ ꯊꯤꯜꯂꯒ ꯃꯉꯣꯟꯗ ꯃꯃꯤꯡ ꯆꯜꯂꯒ ꯇꯝꯍꯟꯕ ꯁꯥꯇ꯭ꯔ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯒꯤ ꯏꯆꯥꯃꯛꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯕꯦꯗꯕꯇꯤ ꯃꯅꯥꯛꯇ ꯃꯇꯝꯒꯤ ꯊꯥꯔꯤꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯕꯦꯗꯕꯇꯤꯅ ꯃꯦꯟꯕ ꯉꯝꯕ ꯁꯔꯨꯛꯇꯨꯅ ꯑꯣꯖꯥꯅ ꯃꯦꯟꯕꯤꯔꯛꯄ ꯃꯧꯅ ꯃꯦꯟꯕꯤꯕ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯃꯦꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯑꯣꯏꯕ ꯑꯥꯔꯠꯁꯦ ꯁꯤꯁꯤꯃ ꯃꯥꯡꯗꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯅ ꯍꯧꯖꯤꯛ MUCꯗꯁꯨ ꯕꯦꯗꯕꯇꯤ ꯑꯩꯈꯣꯏꯅ ꯄꯨꯃꯤꯟꯅꯔꯤꯗꯅꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯇꯣꯛꯆꯔꯦ ꯍꯧꯖꯤꯛ ꯑꯩ ꯏꯁꯥ ꯌꯥꯗꯕꯗꯒꯤ ꯑꯗꯣ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯧꯃꯤꯟꯅꯕꯁꯤꯗ ꯂꯥꯏꯔꯣꯟꯅꯕ ꯖꯥꯇꯤꯈꯩꯅ ꯕꯦꯗꯕꯇꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯏꯟꯊꯣꯔꯛꯀꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒꯤ ꯈꯨꯂꯪ ꯏꯁꯩ ꯑꯗꯒꯤ ꯑꯃꯒꯤ ꯀꯩꯅꯣꯁꯤꯅ ꯕꯦꯗꯕꯇꯤꯅ ꯄꯥꯏ ꯀ꯭ꯂꯥꯁꯁꯤ ꯃꯥꯅ ꯂꯧꯏ ꯑꯗꯨꯒ ꯂꯥꯏꯔꯣꯟꯒꯤ ꯁꯔꯨꯛ ꯂꯥꯛꯄꯗꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯊꯣꯔꯛꯀꯅꯤ ꯑꯩꯈꯣꯏꯅꯤꯁꯤ ꯌꯦꯟꯅꯔꯒ ꯆꯠꯅꯕ ꯁꯣꯝꯗꯒꯤ ꯈꯨꯂꯪ ꯏꯁꯩ ꯄꯥꯝꯕꯅ ꯕꯦꯗꯕꯇꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯥꯕ ꯑꯗꯒꯤ ꯂꯥꯏꯔꯣꯟ ꯇꯨꯔꯣꯟ ꯄꯥꯝꯕꯗꯨꯅ ꯑꯩꯒꯤꯗ ꯑꯗꯨꯝ ꯇꯝꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯦꯗꯕꯇꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒ ꯑꯣꯖꯥꯒꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ
ꯑꯗꯨꯅ ꯑꯩꯁꯨ ꯃꯣꯏꯗ ꯕꯔꯥꯕꯔ ꯍꯪꯕ ꯀꯣꯏꯁꯟ ꯅꯪꯗꯤ ꯏꯁꯩ ꯇꯝꯅꯤꯡꯉꯤꯁꯦ ꯏꯁꯩ ꯇꯧꯅꯤꯡꯉꯤꯁꯦ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗꯅꯣ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯄꯥꯝꯖꯕꯩꯅꯦ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯥꯝꯖꯩꯁꯦ ꯑꯗꯨ ꯍꯪꯉꯤꯀꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯁꯤ ꯄꯨꯔꯥ ꯍꯣꯡꯕ ꯄꯨꯂꯞ ꯍꯣꯡꯒꯗꯣꯏꯔꯥ ꯏꯁꯩꯁꯤ ꯈꯛꯇꯪ ꯄꯥꯝꯕꯩꯔꯥ ꯑꯗꯨꯗ ꯍꯪꯉꯤ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗꯤ ꯒꯧꯔꯒꯤ ꯌꯛ ꯂꯧꯖꯕ ꯃꯄꯥ ꯃꯃꯥꯗꯤ ꯒꯧꯔꯒꯤ ꯌꯛ ꯂꯧꯕ ꯑꯗꯨꯒ ꯃꯁꯥꯗꯨꯗꯤ ꯀꯩꯅꯣ ꯃꯩꯇꯩꯗꯤ ꯄꯥꯝꯖꯔꯒ ꯑꯍꯜꯁꯤꯡꯗꯨꯒꯤ ꯌꯦꯡꯉꯒ ꯆꯠꯄꯗꯤ ꯀꯤꯕ ꯑꯗꯨꯒ ꯏꯁꯩꯁꯤꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨ ꯇꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯕ ꯑꯉꯥꯡꯁꯤꯡ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯧꯒꯜ ꯇꯧꯍꯟꯕꯤꯕꯗ ꯉꯁꯥꯏꯗꯩ ꯁꯨꯝ ꯁꯛꯇꯕ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯑꯒꯗꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅꯤ ꯈꯟꯖꯕ ꯏꯁꯩ ꯑꯃꯇꯪ ꯑꯩꯈꯣই ꯊꯧꯒꯜ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯃꯥꯂꯦꯝ ꯁꯩꯊꯥꯔꯣꯜ ꯁꯛꯁꯤ Malim leina lumma ra Malim leina lumma ra Palim imana marumi Urong nunga wanga ra Urong nunga wanga ra Panthau ipana mawangi Hai Hayya Hai Hayya Malim panthau pugna ra Malim panthau alipugna ra Pokna phamlam nam na mahili Hai Hayya Malim leina lumbar lumlamdi palim imanum marumni Korau nong na wang bara suwang namdi panthau ipa mahak tenu mawangi Palim panthau ani pokna pham lam dam palim ima oibina pumna maktagi mahili Puna pham lam dam palim ima oibi bu wang del miko marum dambu sai tha jaramgi ima Lê sana cùng mayo lại na tha ba lam lam đi Cần lê sana cùng mayo đi lại na tha ba đi lam lam đi
single ang para man ay sinang mo ito Công lý sân đó buông mà yun Lại đất hoa đơn đậm đi ay so kang Bible sa nila ko ira nik mo ne ba koy pena Mà yun đi lại đất hoa bên đi đơn đậm đi Khana thambana mai đi ra Quang biên khana chào bana Thagi hun khai nga bana Khana thambana mai đi ra Quang biên khana chào bana Thagi hun khai nga bana Inna china Inna china Inna china An bhari vi puche nabi imani Lại đất hoa bên đi đơn đậm đi Công lý sân đó buông mà yun Lại đất hoa bên đơn đậm đi Công lý sân đó buông mà yun đi Lại đất hoa bên đi đơn đậm đi Hiên bên nông trụ tâm nhau đơn Lùi ya lắm với nông ngọn thôi bơ lầm Hiên bên nông trụ tâm nhau đơn Lùi ya lắm với nông ngọn thôi bơ lầm đi Lại đất hoa bên đi lầm đậm đi Công lý sân đó buông mà yun Lại đất hoa bên lầm đậm đi Công lý sân đó buông mà yun đi Lại đất hoa bên đi lầm đậm đi no po thambana mai đi ra no po mi thau an thôi đi bơi mà thau đi ra no po thambana mai đi ra no po mi thau an thôi đi bơi mà thau đi ra no po ngam kai no po ngam kai no po ngam kai ngam bana ni na china an bhari vi lai dat ha bani lam lam ni Công lý sân đó buông mà yun Lại đất hoa bên lâm đậm đi Công lý sân đó buông mà yun đi Lại đất hoa bên đi lâm đậm đi Sân đó nó mà yun có ra có ilupa na ma feel feel ma la Sân đó nó mà yun có ra có ilupa na ma feel feel ma la Lùi bị chính lôn mà bên đó cha dai phi ban chan ma la Ninh thi chưa bị ngập tâm đi cô lại đất hoa bên đi lâm đậm đi Công lý sân đó buông mà yun Lại đất hoa bên lâm đậm đi Công lý sân đó buông mà yun đi Lại đất hoa bên đi lâm đậm đi Lúc tóc mình xin ôi ba la thằng chính đã thăm ui bờ lòng ilok tak na mình xin ôi ba la thằng chính đã thăm ui bờ lòng ba phi cho na lấy tên bi cùng bao ta rung là thấu qalbi ninh thi chưa bị gặp tâm đi cô lại đất họ bên đi lâm đậm đi Công lý sân đó buông mà yun Lại đất họ bên lâm đậm đi Công lý sân đó buông mà yun đi Lại đất họ bên đi lâm đậm đi akan bakok pi paleti atau bayok pi imani akan bakok pi paleti atau bayok pi imani
ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯁꯣꯡꯁꯤꯡꯁꯦ ꯁꯨꯝ ꯁꯛꯄ ꯌꯥꯕ ꯏꯁꯩꯁꯤꯡꯁꯦ ꯃꯥꯒꯤ ꯏꯚꯦꯟ ꯈꯥꯏꯗꯣꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯂꯩꯅ ꯁꯨꯝ ꯇꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯕ ꯌꯥꯗꯕ ꯈꯔꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯀꯥ ꯍꯦꯟꯅ ꯌꯦꯡꯅꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯁꯨꯝ ꯂꯥꯛꯄꯗꯧꯅ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯁꯤꯁꯦ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕꯒꯨꯝꯕ ꯍꯥꯏꯗꯤ ꯇꯥꯟꯖꯥ ꯆꯥꯗꯕ ꯊꯧꯗꯣꯛꯇ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯍꯩꯗ ꯑꯣꯟꯅ ꯇꯩꯅꯅ ꯁꯛꯆꯟꯕ ꯏꯁꯩꯁꯤꯒꯤ ꯁꯨꯝ ꯃꯥꯒꯤ ꯃꯌꯥꯛꯁꯦ ꯁꯨꯝ ꯆꯝꯊꯈꯤꯗ꯭ꯔꯅ ꯁꯨꯝ ꯈꯟꯖꯕꯅꯦꯕ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯀꯩ ꯂꯩ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯁꯨꯝ ꯇꯥꯟꯖꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯛꯇ꯭ꯔꯤꯉꯩꯗ ꯊꯧꯔꯝꯁꯤ ꯀꯔꯝꯕ ꯊꯧꯔꯝꯅꯣ ꯑꯩꯈꯣꯏꯒꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏ ꯃꯩꯇꯩꯗ ꯑꯗꯒꯤ ꯒꯧꯔꯒꯤꯗꯅ ꯁꯔꯥꯗ ꯍꯥꯏ ꯀꯣ ꯑꯗꯒꯤ ꯐꯤꯔꯣꯏ ꯀꯣ ꯏꯁꯩ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯍꯥꯏꯕꯗꯨꯀꯣ ꯑꯗꯣ ꯁꯣꯔꯥꯗ ꯁꯛꯀꯗꯕ ꯏꯁꯩ ꯐꯤꯔꯣꯏꯗ ꯁꯛꯀꯗꯕ ꯏꯁꯩ ꯑꯃꯗꯤ ꯂꯨꯍꯣꯡꯕꯗ ꯁꯛꯀꯗꯕ ꯀꯣ ꯅꯥꯍꯨꯠ ꯅꯥꯔꯦꯡꯗ ꯁꯛꯀꯗꯕ ꯏꯁꯩꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯅꯥꯍꯨꯠ ꯅꯥꯔꯦꯡꯗ ꯁꯛꯄ ꯏꯁꯩꯁꯦ ꯃꯩꯇꯩꯒꯤꯗ ꯁꯤ ꯁꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯇꯪꯗꯥꯡꯕꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯊꯤꯒꯠꯆꯕꯗꯗꯤ ꯐꯪꯖꯗ꯭ꯔꯤ ꯒꯧꯔꯒꯤꯗꯤ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯇꯧꯕ ꯀꯩꯅꯣꯁꯤꯗꯤ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯀ꯭ꯔꯤꯁꯅꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯁꯇ ꯀꯥꯏꯅ ꯂꯩꯕ ꯃꯇꯦꯛꯇꯨꯗꯒꯤ ꯁꯛꯅꯩꯀꯣ ꯑꯗꯒꯤ ꯂꯨꯒꯨꯟ ꯊꯥꯡꯕꯗ ꯅꯤꯃꯥꯏ ꯁꯦꯅꯥꯁ ꯄꯨꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯁꯛꯅꯕ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯅ ꯊꯦꯡꯅꯖꯗꯕ ꯑꯣꯏꯔꯝꯒꯅꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯡꯈꯩ ꯉꯥꯛꯇ ꯌꯦꯠꯅꯕ ꯂꯩꯇꯕ ꯁꯤꯕꯒꯤꯁꯨ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯨ ꯀꯣ ꯍꯦꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯛꯆꯈꯤꯕ ꯏꯆꯥꯁꯤꯡꯅ ꯀꯪꯂꯩ ꯁꯅꯥ ꯄꯨꯡꯃꯌꯣꯟ ꯃꯥꯂꯦꯝꯁꯤꯕꯨ ꯊꯥꯕ ꯁꯩꯊꯥꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯑꯣꯜꯂꯛꯄꯗ ꯂꯥꯏꯅꯤꯡꯊꯧ ꯃꯤꯡꯈꯩ ꯂꯩꯃꯔꯦꯟ ꯃꯤꯡꯈꯩ ꯄꯥꯈꯪꯕ ꯃꯤꯡꯈꯩ ꯃꯌꯥꯝꯁꯤ ꯏꯃꯥ ꯂꯩꯃꯔꯦꯟꯒꯤ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯃꯤꯡꯈꯩ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯂꯦꯞꯇꯅ ꯁꯛꯆꯕ ꯄꯨꯡꯁꯤꯡꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤꯅ ꯍꯣꯔꯦꯟ ꯂꯩ ꯀꯣꯏꯔꯛꯄ ꯃꯇꯝꯗꯨꯗ ꯂꯩ ꯀꯣꯏꯕꯒꯤ ꯂꯩꯀꯣꯏ ꯇꯔꯦꯠꯇꯨꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯨ ꯈꯛꯇꯪ ꯊꯥꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯆꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯂꯥꯏꯗꯨꯒ ꯂꯨꯍꯣꯡꯈꯤꯕꯒꯤ ꯊꯧꯔꯝꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯪꯕꯗ ꯑꯩꯅ ꯊꯤꯕ ꯋꯥꯠꯄꯅ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯉꯁꯤꯐꯥꯎꯗꯗꯤ ꯑꯩꯅ ꯊꯦꯡꯅꯖꯗꯕ ꯑꯗꯨ ꯁꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯋꯥꯌꯦꯠ ꯂꯩꯇꯅꯕ ꯆꯞ ꯆꯥꯔꯦ ꯃꯩ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯕꯤꯁꯟ ꯁꯤꯄꯥꯏ ꯅꯤꯀꯣ ꯁꯤꯄꯥꯏ ꯄꯥꯎ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯋꯥꯌꯦꯠ ꯂꯩꯇꯅꯕ ꯍꯥꯏꯅ ꯑꯩꯗꯤ ꯃꯤꯡꯈꯩ ꯃꯌꯥꯝꯁꯤꯅ ꯁꯛꯆꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯊꯧꯔꯝꯁꯤꯡꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ ꯆꯠꯆꯔꯤ ꯀꯅꯥꯝꯇꯅ ꯋꯥꯌꯦꯠ ꯇꯧꯔꯛꯄꯁꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤ ꯍꯣꯏ ꯄꯥꯎ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯣꯚꯤꯗ-19 ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯂꯩꯈꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯋꯥꯈꯤꯅ ꯍꯥꯏꯀꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡꯒꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯦꯟꯇꯛꯅ ꯅꯤꯡꯁꯤꯡꯂꯒ ꯋꯥꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯑꯒ ꯏꯃꯨꯡ ꯄꯨꯕꯅꯤ ꯏꯁꯩꯗꯨ ꯂꯥꯛꯇꯕꯅꯤꯅ ꯈꯔ ꯋꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯗꯤ ꯔꯥꯖꯅꯤꯇꯤ ꯆꯪꯉꯦ ꯑꯃꯨꯛ ꯍꯥꯏꯔꯗ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯁꯦ ꯃꯥꯒꯤ ꯁꯔꯀꯥꯔꯁꯤꯗꯤ ꯑꯩꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯥ ꯐꯩꯌꯦꯅ ꯍꯥꯏꯅꯤꯡꯉꯤ ꯃꯐꯝ ꯃꯔꯥꯡ ꯁꯨꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯊꯣꯏ ꯁꯠ ꯂꯥꯎꯅ ꯆꯪꯉꯛꯏ ꯑꯥꯔꯇꯤꯁꯁꯤꯡꯗ ꯄꯤꯕ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯥ ꯇꯥꯍꯟꯗꯕꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 5,000 ꯑꯃ ꯑꯅꯤꯔꯛ ꯊꯣꯛꯅ ꯄꯤꯕ 2,500 ꯑꯃꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯕꯪꯒ꯭ꯂꯣꯗ ꯀꯧꯔꯒ ꯄꯤ ꯆꯦꯛ ꯑꯣꯏꯅ ꯑꯗꯨꯒꯤ ꯂꯦꯝꯍꯧꯕꯗꯨꯕꯨꯗꯤ ꯉꯁꯤꯐꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨ ꯀꯣꯚꯤꯗꯀꯤ ꯋꯥꯔꯕ ꯑꯩꯈꯣꯏꯅ ꯏꯁꯩ ꯆꯠꯇꯕꯒꯤ ꯃꯌꯥꯝ ꯋꯥꯔ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯂꯥꯏ ꯑꯃꯅ ꯏꯟꯁꯤꯟꯗꯅ ꯕꯤꯔꯦꯟꯒꯤ ꯃꯕꯨꯛꯇ ꯆꯪꯉꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯃꯥꯅ ꯀꯠꯊꯣꯛꯄꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯗꯨꯃꯗꯤ ꯑꯩꯈꯣꯏ ꯄꯪꯋꯥꯗꯤ ꯋꯥꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯋꯥꯗꯤ ꯋꯥꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯒꯤ ꯃꯇꯦꯡꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗ ꯈꯔ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯋꯥꯕ ꯈꯔ ꯀꯣꯛꯍꯟꯈꯤ ꯑꯗꯣ ꯄꯥꯕꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯩꯁꯤꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯇꯥꯟꯖꯥ ꯆꯥꯗꯅ ꯃꯩꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯆꯒꯦ ꯄꯥꯕꯨꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯄꯨꯡ 7ꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯄꯨꯡ 9-10 ꯐꯥꯎꯗ ꯄꯥꯕꯨꯡ ꯃꯌꯥꯝꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯛꯆꯅꯤꯡꯉꯦ ꯌꯥꯝ ꯌꯦꯡꯖꯅꯤꯡꯉꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯁꯥꯇ꯭ꯔ 90-50 ꯑꯣꯝꯁꯤꯜꯂꯒ ꯄꯦꯅꯥ ꯈꯣꯡꯕ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯄ ꯏꯁꯩꯁꯦ ꯇꯥꯕꯒꯤ ꯑꯗꯨꯝꯕ ꯌꯥꯝ ꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯎꯍꯟꯖꯕ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯄꯥꯕꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯑꯣꯏꯕ ꯁꯩꯁꯛ ꯃꯁꯦ ꯃꯥꯡꯗꯅꯕ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯑꯣꯖꯥ
ꯒꯨꯔꯨꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯇꯝꯁꯤꯟꯕ ꯈꯪꯍꯧꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯍꯨꯠ ꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯈꯣꯡꯊꯥꯡ ꯌꯦꯟ ꯑꯃꯗꯒꯤ ꯑꯃꯗ ꯃꯊꯪ ꯈꯣꯡꯊꯥꯡ ꯌꯦꯟꯅ ꯂꯩꯍꯧꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯝꯕꯤꯔꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯣꯏꯁꯤꯅ ꯇꯝꯃꯛꯏ ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯅ ꯈꯪꯍꯧꯔꯒ ꯑꯇꯣꯞꯄ ꯃꯤꯔꯣꯜ ꯑꯃꯗ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯊꯥꯕꯁꯤꯡꯅ ꯇꯝꯕꯤꯔꯒ ꯃꯥꯂꯦꯝꯁꯤꯗꯒꯤ ꯏꯄꯥ ꯏꯄꯨ ꯅꯥꯠꯀꯤ ꯑꯣꯏꯕ ꯁꯩꯁꯛ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯔꯤꯕ ꯁꯩꯁꯛꯁꯦ ꯃꯨꯠꯇꯅꯕ ꯃꯌꯥꯝ ꯆꯪꯉꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯕꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯖꯕꯅꯤ ꯄꯥꯕꯨꯡꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒ ꯍꯦꯟꯅ ꯅꯛꯅꯩ ꯈꯟꯖꯗꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯊꯧ ꯏꯙꯧꯁꯤꯡꯒꯁꯨ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝ ꯅꯛꯅꯅ ꯂꯣꯏꯅꯕꯤꯔꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯁꯤꯡꯖꯃꯩꯗꯁꯨ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗꯧꯅ ꯂꯩꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯎꯖꯔꯒ ꯏꯄꯥꯃꯛꯅꯤ ꯈꯟꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇꯕꯨꯗꯤ ꯑꯣꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯕꯃꯛ ꯊꯨꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯊꯦꯡꯗꯣꯛ ꯊꯦꯡꯖꯤꯟ ꯈꯔ ꯂꯩꯔꯦꯕꯀꯣ ꯑꯩꯁꯨ ꯊꯨꯡꯗ꯭ꯔꯦ ꯍꯣꯏ ꯉꯔꯥꯡ ꯈꯨꯗꯛꯇ ꯐꯣꯟꯗ ꯍꯥꯏꯔꯦ ꯁꯛ ꯎꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯉꯥꯎꯔꯒ ꯆꯦꯟꯕ ꯕꯥꯕꯨ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯂꯥꯛꯆꯈꯤꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯣꯏ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯃꯤꯁꯨ ꯁꯤꯒꯨꯝꯕ 4-5 ꯍꯦꯟꯅ ꯇꯤꯜꯂꯅꯤ ꯑꯗꯒꯤ ꯂꯣꯏꯅꯕ ꯃꯤꯗꯣ ꯁꯨꯔꯒ ꯄꯣꯠꯇꯣ ꯃꯌꯥꯝꯗꯣ ꯃꯈꯜ ꯍꯣꯏ ꯁꯨꯅ ꯄꯥꯕꯨꯡ ꯅꯤꯡꯕ ꯊꯨꯡꯗꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯨꯟꯕꯤꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯊꯧꯒꯜ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯎꯍꯟꯖꯔꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯁꯨꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯥꯎꯗ ꯇꯤꯝ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯃꯥꯏꯕꯝ ꯀꯨꯂꯝ ꯃꯩꯇꯩꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯩꯇꯩꯅ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯀꯠꯄꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯃꯛꯇ ꯊꯝꯖꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯥꯊꯨ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡꯃꯛ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯑꯣꯏꯃꯤꯟꯅꯕ ꯊꯋꯥꯏ ꯌꯥꯏꯕꯤꯔꯜ ꯁꯤꯗꯕꯗꯣ ꯍꯣꯏ ꯂꯩꯔꯣꯏꯈ꯭ꯔꯕꯗꯣ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯃꯤꯈꯩ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯛꯁꯦꯁ ꯁꯣꯟꯖꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯅ ꯁꯛꯁꯦꯁ ꯁꯣꯟꯖꯔꯤꯕꯁꯦ ꯇꯥꯕ ꯑꯣꯏꯔꯁꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯀꯥꯁꯤꯡ ꯄꯥꯕꯨꯡꯁꯤꯡ ꯅꯥꯀꯟ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯨꯠ ꯄꯥꯏꯕꯤꯔꯤꯕ ꯕꯥꯁꯤ ꯄꯥꯏꯕꯤꯔꯤꯕ ꯄꯥꯕꯨꯡ ꯑꯗꯨꯒ ꯁꯣꯝꯗ ꯗꯨꯂꯣꯛ ꯄꯥꯏꯕꯤꯔꯤꯕ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕ ꯏꯆꯟꯕꯨꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯛ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯐꯣꯛ ꯁꯤꯡꯒꯔ ꯉꯥꯛꯇꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯕ꯭ꯔꯗꯔꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯈꯔ ꯍꯦꯟꯅ ꯊꯨꯡꯕ ꯉꯝꯅꯕ ꯑꯩꯈꯣই ꯄꯥꯕꯨꯡ ꯍꯣꯠꯅꯖꯒꯦ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯂꯥꯛꯆꯈꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯖꯃꯩ 360 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯀꯩꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯁꯤꯗꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯅ ꯀꯣꯜꯂꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯒ ꯀꯣꯟꯕ ꯃꯐꯝꯁꯤꯅꯅꯦ ꯏꯄꯥ ꯊꯧꯀꯣꯛꯀꯤ ꯁꯪꯂꯦꯟ ꯏꯄꯥ ꯊꯧꯀꯣꯛꯀꯤ ꯁꯪꯂꯦꯟ ꯑꯁꯤꯗꯒꯤ ꯃꯌꯥꯝꯒ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ